Ngasigi topic hojadringai mamangda thagachakhiba dinosaur ngasi su hingli hariba video sigi matangda karigumma khara hana khanganjaningi uchek sing ahingba dinosaur ni hajabadu loba yaba natte aranba wani asina chingba kya habirai channel sina pujarakpa content khudingmak thajaba yaraba source kaya nai najarba matungda semjaba ngaktani achauba science channel singdagi handokjaba singdu fau makhoina haribadu chumlabra isana hana yengthokjaraga yam cheksin amuk semjai view fangnaba amadi mitki kumhai nungainaba bhapna sagatlaga pangsem semjin manachade yengbiriba singna channel sida thambiba thajabadu kai khidanaba matam chupada yam detailable creator ama oina ithau tawjagani video amana piriba information si thumbnail title amadi content mapung fana yenglaba khaktada judge tawbiu hana kaya tana khidriba yam angakpa interesting oiba topic puruknaba kan honajai hek tabada thajaningai oidaba malagasu hairiba singdu scientific publication singde yaukhrabra haidana isana hana google tawbiu description da hapchariba source sing sumunna pabiraba khaktada lali chumi haidana comment pibirakpadu pamjai matau asumna yengbiriba sing yamna mature oiba viewer oigani haidana asha thamjari fare hujik ngasigi topic lomda mungmai onsilasi science amadi technology ki lamda thoina maming leiraba Stephen Hawking amadi SpaceX ki CEO Elon Musk na Mars ta khunda leitana bagi apamba phongdo e aikhoina leiriba graha si kariguma tamthiba mahusa gi khudongthiba amanang badagi leiba yaba mafam oiraktre hairagasu aikhoi species makhata na hinghoba yanaba Mars graha colonize tobasina upai oigani haidana akhang hi kyana mot pine Elon Musk na haiki mioi bagi tunggi lambi si maikai ani thokna khaidoktuna ama natraga amada chattaba yara oi aikhoi si multi planet species oiba haidi graha kaya amada sandoktuna lehoba jiba jati ama oiba ma natraga na aikhoi hujiki graha sida sum leitharaga ngakthokpa ngamdaba thodok amana nongma pulap muthatkiba hairiba lambi ani sini haidana mahakna phongdokhi mahakna hairiba si hojikti mioi kaya amana su yanare scientist amadi engineer singna graha amadigi amada chathok chasin line yanaba anauba pambai kaya semnaba su lepa leitana hotnare Hojik sathiba henkalakliba climate change malem thungna sandorakliba laina laichat amadi nuclear lanjau gi akiba singsina miyoibagi matam tensila e haidana pakhatnaba su henkalakli masigi su among mathakta 66 million years ki mamangda thomjelakhiba dinosaur sing hatkiba asteroid tuguma amata silaklagadi aikhoi gi di the end oidoribani hariba singsi thoklakpagi oithokpa leibinina graha atopa amada yum honghobasi achumba khongthang oigani adubo aikhoi matam chupagi oina Mars ta yum hongdringaida factor khara hana neinaduna makhoi singdu karamna mayoknagani haiba khanadaba yaroi factor kaya marum leiba singdudagi mari khakta lokhachage khwai ahanbada low gravity Mars ki gravity chingsinbagi shakti si aikhoi graha sigi 38% khaktamuk oi aikhoi na khangjaba jiba panba khudingmak malem gi gravity sida evolve tawrakpane Mars ki anima gravity du da aikhoi leiragadi International Space Station da leiruba astronaut sing da thokpagum sarugi density hantharakpaga loinena muscle sing sontharakani tha khudingi saru 1 dagi 2% mukti mangkhine sidagi chatkhiba masagi saru chawjoba mi singna khudong chaba khara hena leiraba yai Mars ta hinge hairagadi saru chawba kanba maru oirakani mi sing dugi charol surol sing skeleton chawkhatna evolve torpa yai koksu hena chawthorkani amaromdana low gravity da e pump taunaba yam kanna hotnaba changdabadagi heart suma pangal sontharakani masi thoktanaba matamgi matung inna Martian sing heightlomda oin inkhalактuna awangba jati orakpana namme Mars ta chusin khraba mi amakhak prithvi da koirakpada kaya nungairaroi achauba potlum ama pubagum yam sathina wagani ani subada radiation amadi cosmic rays Mars ti ekhoi grahagum khudong thiningai oiba radiation cosmic rays singdagi ngakthoknaba chungoi magnetosphere leijade aduna Martian human sing cancer nabagi chang wangani carotenoid hariba pigment sigi matengna radiation dagi ngakthok chanaba evolve tawrapasu yai masina Mars ta leidoriba mi dugi unsadu komla machu ohenbirakani makhoi adugi khwaidagi ngange haina nganba numit ase aikhoi sigi nongthi nongmangba numit amaga manai maram aduna mitta mangal hena changnaba sengna ubang ngamhanabagi damak mitsu chawna evolve tawrakani ahum subada lack of microbial life Mars tadi ekhoi prithvi da oibagum virus bacteria amadi atai hingkup sing leite miyoibana karigumba mahing matang amata leitaba mafam du da leiba taragadi immune system tapna mangsilakani maramdi ekhoi immune kannabagi damak mahik singa toina lanthingnabagi training tawba yamna maru oi chari thakliba tumhanbada chawna tengbang biba gut microbiome da su kairaktuna ekhoi gi digestive system honglakpa yai population atai dagi yam tongan tana isolate tawraga leiba miyoi kanglop singi immune system up to date oidabana anoba mi natragana sa thingnabada makhoi da yaurakpa mahik singna yam line hatok piba ngame
खुदम ओइना यूरोपियन अमेरिका इहान हाना लाक्सलकपदगी हाना लेजरम येलहोमी की 90% स्मॉल पॉक्स फ्लू मिजल्स असिना चिंगबा लाइनासिंगना पाक्तक हाटख्रिबदुने ngasi ke Amazon da laiba tribal amadi North Sentinel Island da changba thingbagom Mars amadi Prithvi da laiba mi sing samnabada athingba thamjelak pasu yai maram aduna Martian sing Prithvi da laiba singa totna tinabagi changsum hantaraktuna kona thangdari mapung fana setna khaina duna laina khigani Mars amadi Earth da laiba mi ani kariguma online da nungsinaraklagasu mari adu mangfauna dana thamoi kaina basu yaugani मरी सुबदा लो एयर प्रेशर मार्स की एटमॉस्फेयर सी अर्थ की एटमॉस्फेयर की 1% खक्तनी लेतबगुमबनी हायरसु याय मरम अदुना मार्स दा हिंगनबगिदमक फरब टेक्नोलॉजी की मतेंग लौरगा खुदसेम की ओइबा नुंशित की साफु अमदी ऑक्सीजन लेहनबसु चंगने ऑक्सीजन की चांग नेमबा अखोइगी अर्थ की मफम सिंगदा लैबा तोंगानबा मियोय कांगलुप सिंगने अडाप्ट तौबगी खुदम खरा हाइजगे टिबेटन प्लेटो अमदी एंडीज चिंजाव सिंग यामना वांगबा मफम गाक्तनी ऑक्सीजन अमदी एयर प्रेशर नेमबा मफम सिंग सिगी मी सिंग चुनने अडाप्ट तौरखी ऑक्सीजन मास्क याउद्रगसु स्वर नुंगाइना होनबा ngame साउथ ईस्ट एशिया की इथत सिंगदा लैबा बजाव मियोय सिंग मखोय मपुन सिगी 60% ती समुद्रदा इरुप्तुना चिंजाक अमदी अतै पोटलम सिंग थीबदा मतम काइथोए मखोय अमुक्तदा मिनिट 13 मुक स्वर थिंगबा ngame हाइरे मार्शियन सिंग मफमदुदा लैबा यानबगिदमक चाखटलबा लंग्स पालकपसु याय थबाकसु कोकसु चाउबा अंगांग सिंग पोकपा ngamnaba नुपी सिंगी हिप्स हेना चाउथोरकपसु याय अदुबो हाइजख्रिबसिंगसिदि महौसाना इवॉल्व तौरपा ओइरगदि असुम ओइरकनी हाइबने साइंस अमदि टेक्नोलॉजी सिजनरकपा मतमदा असुम ओइखिदबसु याय अंगांग मकोक अचौबा लाइन पोकपा ngamnaba अराउबा हिप्स पांदबा सुक्या यादे हाइबा लैते सिजेरियन सेक्शन अंगांग पोकपा याम लाइथौहनबिगने जेनेटिक इंजीनियरिंग की मतेंगना ऑक्सीजन नेमबा मफमदसु याम लाइना सोर होनबा ngamhalakpasu यारकने मार्स ता खुंदाबा ngamlaba याम हाइसिंगलबा मतमदुदि लाइना गसी इराइ लाइन मुथतपा ngambagi thak यौरदुना महिक्तगी किनिंगाय ओइद्रबा मतम ओइरकपासु याना लै हौजिक हौजिक अखोइना खंगद्रबा तंबा ngamdaba फैक्टर्स कया अमसु चोंगथोरओइ हाइबा ngamba natri ngasai हाइजरिबा इवोल्यूशन तौरपगी मोंग असिदि मार्स की लैमाइदा स्पेस सूट याउदना निंखा तमना कोइचा चटपा यारबा मतमदुगी वाने अदुबु मसिदि अमोक मार्स टेराफॉर्म तौरबा खक्तदा ओइथोकनी टेराफॉर्मिंग मपुंग फाना तौद्रि फावबदि मार्स ता अखोइ लैबा तारगसु जेनरेशन चा क्यादि लैनुंगदा ओइना लैगनी लैनुंगी मी सिंगदुदा थोक्तोरिबा इवोल्यूशन अदुदि मथक्ता हाइख्रिबा सिंगदुगा मानरोय मखोइ अपिकपा अखुबा मफमदा लैबा ngamnaba रिसोर्स याम सिजिनद्रगसु यानबा अपिकपा रेस ओइरकपा याय खुदम ओइना पृथ्वी की खेतनबा मफम सिंगदा लैबा मी सिंग चानना अडाप्ट तौरिबदुने नॉर्दर्न यूरोपियन सिंगी कुचु ngौरिबसे नुंसागी मंगाल हेना चुपसिनदुना विटामिन डी हेना सुंबा ngamnabane मतौ असुमना मार्स की लैनुंगदा लैदौरिबा मी सिंगदो कुचु टाइफेट तारबा याय मार्स टेक्नोलॉजी याम चाखटपा मफम ओइरगसु पृथ्वी की मीगा मार्शियन सिंगा सुक्सोय सोयदना लापथोकना खिगने स्पीसीज अमतगी जीव सिंग याम कुइना समददना तोंगान तोंगान लैनखरगदी जिनगी ओइबा थाक्तसु खाइदोकनारई अहानबददी मपानथोंगी खेतनबा खक्तो ओइरमलसु कोनददी हक्चांगी फंक्शन दसु मानरक्तदुना मेटिंग तौरगा मचा पोकपा यारओय हौजिकती मखोय तोंगानबा स्पीसीज ओइरे हाइना लौगने मसिगी स्पीशिएशन हारिबा थोंग असि मार्सददी अमुक हेना थुजिन यांगसिनगने मार्स कोलोनाइज तौबा पामलिबसे पृथ्वीदा करिनो मथोकलगसु अखोय मियोयबसिमदि मुतखिदनबा हाइदना खंजबगिने अदुबो अखोयगा सकमानदबा खेतनबा नाट खेतनबा लोन अमदि मानदबा पुवारी लेजबा पुंगनौनबा स्पीसीज ओइना हिंहौरने